Matamgi Manipuri Wari channel asibu tambiriba khwai pumnamakpu taramnok jeri ngasi sum hausangum my Chubby Girl ahum suba tangkak amok puduna lakjeri mayam punna taminarasi Jingnegi ye thangba madi oi thangba nakanda Pinky ga Anjali gana yamna kakna leptuna leiri makoda su kari no pairi matau sing ado yaijir yahenba malkalam makoi ahumna ingangak ni yingli sum yingnambadagi yahenbana khangai hairakli lawani pa akara kum thara goini yingose mana mang thaduna kum thaba haukri ani du so hoi mai haida yahenbagi matung inarakli mayam leiriba adugi maning waiduda leptuna tawriba du yingli yahenbadi mobile phone du puthokduna dumina video ga namni Anjali sakhara kakna Helena da onsenduna Helena nang phasan haurine Helena so sitaba magaloina duna Anka dorga hesa Anjali Helena gi pakhom pibagi mahot makutta pairiba khawado jingnagi mamangduda oina thangjilaklaga wadi ngangda khaw aduda yenglaga mangangna ingi tawrakli ba ingitu bab tarduna jingnai so kham adudai yirum lau thorakduna Helena da thamjilami Tawragliba matawsida leiriba mayamdo ngangak nakri Helena so adumna tawrakani di khalludabani thasu thajarudabani jingnei yerum duma khatana surbalada amuk thomlakli surbala su sauna laukhalakli kaino nang tawse Helena na mamito ikaba makai nanguma manaso ai wadu makhata banangde jinglei Anjali Pinky makhoi ahum changduna Helena ga surbala ga do sarbana saba makhai yirumbu thomjin ba ho moida ba hijin ba ho ising ba hijin ba ho loire muktoi ba leiriba mayam dudi mataududa khautak chanarakduna mafam dudai chatki ba so yang nakri khara amadi adumak tawriba sing ado kumhai yengba gom yengtuna leiri yohen basu tawriba singsi o baduda khonjal kantak lausalami hajalo ani do sakta yam nungside Malkalam yohenbagi pambom da khutumna thelladuna tumilei nang masuko yaijiti matau singdo nokfet tawni yengli jinglei so Helena hoida onsenduna khonjal diwangda sakhara kaglap hairakli noina tawningba tawgoda atai da tawraso engon da yaroi Anjali na so mating pangsilakli nahanwai orasune hawjikti madu yaroi ko sekpi man biani Helena do songna pai noi chimchang da loina haidokani ba Jinglei sakarim na duna noklaga Noigi chimsanga da mawalang de ko ide Pinky na so Hazakti akoy mama to ina pole Hoy nahan mai mamang da nakoy na daw kiba mayam da manaba tanda da sumtumin yengduna laikibay wani Angelina amo Ado hawjikti akoy sa tumin yengduna dilayroy Helena na yengna batare dana kanana kari daw mangam geda Jinglei kari suna chungda nangmi tawar duna Hoy Matamdida oina yingnarase Helena ga surbalaga do wadi makhataramda mafamdudai saungna chatkri yaijito haujiktada jinglei hoigi manakta changsilaktuna nukmi tapna hairakli jinglei nangi thongna du phawbudi thagali hai yohen bana mo nate Pinky ga Anjali ga sina ngan makhai karim tawdruga ngasidi thongna bana chongthore sibu kamaina no sinda Pinky do nukfet ka tawarduna masi pomna maksai jinglei nani Malkalamna akoy so Wari do khamchaba yaroidro yaye ligala Wari libaga haurakli jingsang hoina canteen dai chatkhrawa matong Anjalina jingle nang horendi yirum chaba soidre mai jingsang haiduna soidana telamani jingle duna kino kitorga ai ke shukhandi horeni na muhallaka thomalore kaino Pinky na amuk hena khudong thiba thardim kamantawa Jinglei sorry masang hontaduna Ay ahanbada noina liba wari do taraga pakat pa phawrami Aduga mayamna ibo noi haiduna thina ngangna tawibadu so okhalyam nungairamde Adu hawjikti noi aniga tinarabanina ai kemta kidre Angelina Jinglei haisina di phawani gaham kuira moina sumai sum tawraga ekoina yingler isa Pinky na so chumi Horendi mai Helena haiduga surbala haiduga na makogo chinglakani Jinglei na noina haise ngasai gi principal gi machadura Angelina hoi mado aina manaba danbage sumlei bewani
ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯂꯦꯝꯅ ꯊꯥꯔꯒꯨꯝꯁꯦ ꯄꯤꯡꯀꯤꯅ ꯑꯗꯨꯗꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯥꯏꯁꯦꯟꯁ ꯍꯧꯔꯦꯟꯗꯤ ꯆꯤꯡꯂꯩ ꯃꯥꯒꯤ ꯄꯥꯝꯕꯣꯝꯒꯗꯣ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯎꯔꯦꯗꯅ ꯁꯥꯏ ꯃꯁꯥ ꯐꯕ ꯅꯣꯏ ꯆꯥꯎꯕ ꯑꯩ ꯂꯩꯔꯤ ꯀꯔꯤꯝ ꯀꯤꯔꯨꯅꯨ ꯑꯟꯖꯂꯤꯒ ꯄꯤꯡꯀꯤꯒꯗꯣ ꯆꯤꯡꯂꯩꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯤ ꯆꯤꯡꯂꯩꯁꯨ ꯅꯣꯛꯂꯛꯂꯤ ꯄꯤꯡꯀꯤꯅ ꯅꯣꯛꯈꯤꯒ ꯇꯧꯔꯗꯨꯅ ꯑꯗꯣ ꯌꯦꯔꯨꯝꯒ ꯃꯣꯏꯗꯥꯒꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯟꯖꯂꯤꯅ ꯑꯗꯨꯛ ꯌꯥꯝ ꯂꯥꯏꯕꯗꯨꯕꯨ ꯍꯣꯔꯦꯟ ꯆꯤꯡꯂꯩꯗ ꯊꯣꯡꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯆꯤꯡꯁꯥꯡꯅ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯂꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯅ ꯐꯔꯦ ꯑꯗꯣ ꯆꯤꯡꯂꯩ ꯅꯪ ꯁꯣꯔꯦꯟꯗꯤ ꯈꯔ ꯆꯥꯕ ꯇꯥꯔꯦꯅꯦ ꯆꯤꯡꯂꯩ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯆꯥꯖꯁꯅꯨꯗ ꯑꯗꯨꯕꯨ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯍꯜꯂꯝꯃꯁꯤ ꯑꯟꯖꯂꯤꯅ ꯑꯗꯨꯅꯤ ꯅꯩꯈꯥꯏꯔꯁꯤ ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯕ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯥ ꯁꯥꯟꯅꯈ꯭ꯔꯦ ꯋꯥꯔꯤꯗꯣ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯆꯞ ꯃꯥꯟꯅꯅ ꯈꯨꯕꯥꯛꯀ ꯈꯨꯗꯨꯅ ꯍꯥꯏꯔꯛꯂꯤ ꯅꯩꯔꯦ ꯁꯤꯅꯤꯗꯅ ꯅꯨꯄꯤ ꯊꯣꯛꯄ ꯍꯥꯏꯕꯗꯣ ꯃꯥꯜꯀꯂꯝꯅ ꯅꯣꯏ ꯑꯍꯨꯝꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯨꯍꯦꯟꯕꯅ ꯑꯃꯨꯛ ꯆꯤꯡꯂꯩꯗꯤ ꯑꯄꯪꯕꯤ ꯃꯥꯜꯂꯒ ꯑꯁꯤꯡꯕꯤ ꯑꯣꯏꯔꯝꯃꯦꯍꯦ ꯆꯤꯡꯂꯩꯁꯨ ꯅꯣꯛꯂꯗꯨꯅ ꯈꯔ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯈꯪꯅꯤ ꯃꯗꯨꯏ ꯆꯤꯡꯁꯥꯡꯉꯥꯏꯗꯣ ꯉꯁꯥꯏ ꯅꯣꯏꯅ ꯍꯦꯂꯦꯅꯥꯗ ꯌꯦꯔꯨꯝ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯉꯣꯟꯗ ꯑꯣꯏꯅ ꯊꯥꯖꯤꯟꯒꯦ ꯌꯨꯍꯦꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯡꯀꯤꯅ ꯅꯣꯛꯂꯗꯨꯅ ꯀꯩꯅꯣ ꯚꯤꯗꯤꯑꯣꯒ ꯅꯝꯍꯧꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯟꯖꯂꯤꯅ ꯅꯝꯂꯝꯒꯅꯤ ꯃꯁꯤꯒꯤ ꯍꯪꯉꯣꯏꯁꯦ ꯃꯌꯥꯝꯕꯅ ꯃꯔꯣꯜ ꯑꯃ ꯂꯦꯝꯃꯤꯕ ꯃꯥꯅ ꯃꯔꯣꯜ ꯑꯃ ꯂꯦꯝꯖꯗ꯭ꯔꯤꯕ ꯃꯥꯜꯀꯂꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯜꯂꯛꯂꯤ ꯍꯥꯏꯒꯨꯝꯗꯅ ꯌꯥꯏꯆꯦꯠꯇꯤ ꯌꯥꯝ ꯂꯦꯝꯕꯅꯤ ꯍꯥꯏ ꯆꯤꯡꯂꯩꯁꯨ ꯏꯉꯥꯛ ꯉꯛꯅ ꯀꯩꯅꯣ ꯄꯣꯛꯃꯤꯟꯅꯩꯔꯣ ꯍꯥꯏꯁꯦ ꯍꯣꯏ ꯑꯟꯖꯂꯤꯅ ꯆꯨꯝꯅꯗ ꯄꯣꯛꯃꯤꯟꯅꯕꯒ ꯅꯠꯇꯦꯗ ꯇ꯭ꯋꯤꯟꯁꯅꯤ ꯆꯤꯡꯂꯩꯁꯨ ꯏꯇꯞ ꯇꯞꯅ ꯃꯁꯛ ꯃꯥꯟꯅꯗꯦꯅ ꯌꯨꯍꯦꯟꯕꯅ ꯁꯤꯅꯤ ꯅꯩꯕ ꯍꯥꯏꯗꯣ ꯑꯟꯖꯂꯤꯅ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯅ ꯑꯣ ꯅꯥꯀꯣꯡ ꯏ ꯇꯥꯔꯦ ꯃꯥꯜꯀꯂꯝꯅꯁꯨ ꯌꯨꯍꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯦꯡꯕ ꯅꯆꯤꯟ ꯅꯨꯡꯉꯥꯏꯒ ꯑꯗꯨꯝ ꯂꯩꯌꯨꯕ ꯌꯨꯍꯦꯟꯕꯁꯨ ꯃꯆꯤꯟꯒꯗꯣ ꯃꯦꯟꯁꯤꯟꯗꯨꯅ ꯂꯩꯁꯤꯟꯅꯔꯤ ꯌꯥꯏꯆꯦꯠꯅ ꯇꯞꯅ ꯑꯩꯈꯣꯏꯁꯨ ꯉꯁꯤꯗꯒꯤꯗꯤ ꯆꯥꯅꯕ ꯃꯔꯨꯞ ꯑꯣꯏꯔꯁꯤꯀꯣ ꯆꯤꯡꯂꯩꯅ ꯑꯣꯏꯔꯁꯤ ꯌꯨꯍꯦꯟꯕꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯂꯤ ꯑꯟꯖꯂꯤꯒꯗꯤ ꯑꯣꯏꯕ ꯉꯝꯃꯣꯏꯀꯣ ꯑꯟꯖꯂꯤꯁꯨ ꯑꯩꯁꯨ ꯅꯪꯒꯗꯤ ꯉꯝꯃꯔꯣꯏ ꯃꯥꯜꯀꯂꯝꯅ ꯅꯣꯏ ꯑꯅꯤꯒꯤ ꯀꯥꯔꯟꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕꯣ ꯌꯨꯍꯦꯟꯕ ꯋꯥꯗꯤ ꯉꯥꯡꯗ ꯃꯥꯜꯀꯂꯝꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯂꯤ ꯃꯥꯜꯀꯂꯝꯁꯨ ꯁꯤꯟꯅꯗꯦ ꯌꯥꯏꯆꯦꯠꯅ ꯑꯩꯈꯣꯏꯁꯨ ꯆꯠꯂꯁꯤ ꯗ꯭ꯔꯥꯏꯚꯔꯅ ꯉꯥꯏꯔꯝꯃꯅꯤ ꯍꯣꯏꯗ ꯃꯥꯜꯀꯂꯝꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯗꯤ ꯃꯇꯥꯎꯕꯤ ꯑꯍꯨꯝ ꯑꯩꯈꯣꯏ ꯍꯜꯂꯝꯃꯒꯦꯀꯣ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯑꯃꯨꯛꯇꯗ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯃꯇꯥꯎ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯑꯟꯖꯂꯤꯅ ꯆꯤꯡꯂꯩ ꯅꯪ ꯀꯩꯗ ꯂꯥꯛꯀꯦ ꯁꯥꯏꯀꯜꯗ ꯅꯣꯏꯗꯤ ꯗ꯭ꯔꯥꯏꯚꯔꯅ ꯊꯤꯜꯂꯛꯑꯦ ꯑꯗꯨꯗꯤ ꯊꯣꯛꯑꯁꯦ ꯄꯤꯡꯀꯤꯅ ꯍꯣꯏ ꯂꯥꯛ ꯗ꯭ꯔꯥꯏꯚꯔ ꯀꯀꯥꯁꯨ ꯂꯥꯛꯑꯝꯃꯅꯤꯌꯦ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯆꯤꯡꯁꯥꯡ ꯃꯥꯒꯤ ꯐꯃꯥꯡꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯦ ꯁꯥꯎꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯃꯥ ꯈꯛꯇꯅꯤ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯅꯨꯄꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕꯁꯨ ꯃꯥ ꯈꯛꯇ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯣ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯛꯂꯤ ꯆꯤꯡꯁꯥꯡꯁꯨ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜꯗꯣ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯗꯒꯤ ꯁꯠ ꯄꯥꯏꯈꯠꯇꯨꯅ ꯁꯧꯔꯞ ꯍꯥꯏꯔꯛꯂꯤ ꯀꯩꯅꯣ ꯀꯩ ꯄꯥꯝꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕꯣ ꯀꯩ ꯂꯩꯒꯦ ꯅꯪꯅ ꯀꯣꯜ ꯇꯧꯔꯛꯏꯁꯦ ꯌꯨꯍꯦꯟꯕꯗꯨ ꯅꯣꯛꯈꯤ ꯃꯩꯗꯒꯤ ꯍꯩꯒꯦꯅ ꯇꯧꯔꯛꯏꯕ ꯋꯥꯆꯦ ꯉꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦꯀꯣ ꯋꯥꯆꯣꯏ ꯅꯠꯇꯦꯅꯦ ꯋꯥꯆꯞꯇ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯔꯛꯏꯗꯣ ꯑꯝꯇ ꯌꯦꯡꯉꯨ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯌꯨꯍꯦꯟꯕ ꯀꯣꯜ ꯐꯠ ꯀꯛꯈꯤ ꯆꯤꯡꯁꯥꯡꯁꯨ ꯋꯥꯆꯞꯇ ꯆꯪꯗꯨꯅ ꯉꯥꯏꯔꯤ ꯀꯨꯏꯗꯦ ꯌꯨꯍꯦꯟꯕꯅ ꯚꯤꯗꯤꯑꯣꯗꯨ ꯐꯠ ꯊꯥꯔꯛꯂꯤ ꯆꯤꯡꯁꯥꯡꯁꯨ ꯌꯥꯡꯅ ꯑꯗꯨꯝ ꯆꯪꯗꯨꯅ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯇꯧꯔꯤꯕꯁꯤꯡꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯔꯛꯂꯤ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯕ ꯂꯣꯏꯔꯛꯄꯗ ꯃꯣꯕꯥꯏꯜꯗꯨ ꯁꯥꯎꯅ ꯐꯃꯨꯡꯗꯨꯗ ꯂꯪꯁꯤꯟꯈ꯭ꯔꯦ ꯃꯆꯤꯟꯗꯨꯗꯁꯨ ꯁꯥꯎꯅ ꯁꯣꯜꯂꯛꯂꯤ ꯃꯥ ꯀꯌꯥꯝ ꯐꯥꯎꯕ ꯃꯤꯅꯣ ꯅꯣꯏꯒꯤ ꯆꯤꯡꯁꯥꯡꯒꯗꯣ ꯅꯋꯥ ꯂꯧꯗꯦ ꯀꯥꯏꯅ ꯍꯥꯏꯅꯦ ꯑꯩ ꯈꯨꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯄꯣꯠ ꯆꯩꯗꯨꯗ ꯇꯩꯅꯕ ꯑꯃꯨꯛ ꯍꯧꯔꯛꯂꯤ ꯂꯪꯊꯣꯛꯇꯨꯅ ꯌꯨꯍꯦꯟꯕꯅ ꯊꯥꯔꯛꯂꯤꯕ ꯚꯤꯗꯤꯑꯣꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯉꯁꯥꯏ ꯆꯤꯡꯂꯩ ꯍꯣꯏꯒ ꯍꯦꯂꯦꯅꯥ ꯍꯣꯏꯒ ꯇꯧꯅꯈꯤꯕꯒꯤ ꯂꯥꯟꯗꯨꯒꯤ ꯚꯤꯗꯤꯑꯣꯅꯤ ꯁꯣꯝꯗ ꯆꯤꯡꯂꯩꯁꯨ ꯃꯥꯒꯤ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯡꯗ ꯈꯤꯟꯗꯨꯅ ꯊꯝꯂꯒ ꯆꯥꯔꯤ ꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯁꯥꯎꯅ ꯂꯥꯎꯔꯛꯂꯤ ꯆꯤꯡꯁꯥꯡꯍꯟꯕ ꯑꯆꯥꯄꯣꯠꯇꯨ ꯑꯃꯨꯛ ꯒꯤꯠ ꯅꯝꯗꯨꯅ ꯆꯥꯔꯤ ꯏꯕꯦꯆꯥꯁꯨ ꯃꯆꯥꯅ ꯂꯥꯎꯈꯤꯕꯗꯨ ꯇꯥꯕꯗꯒꯤ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ
ꯊꯩꯕꯤꯌꯥ ꯀꯩꯗꯧꯔꯦ ꯃꯆꯥꯗ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯑꯆꯥꯄꯣꯠ ꯃꯌꯥꯝꯗꯨ ꯎꯕꯗ ꯏꯕꯦꯆꯥꯗꯣ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯀꯅꯥꯒ ꯑꯃꯨꯛ ꯀꯩꯗꯧꯅꯔꯦ ꯅꯪꯅ ꯁꯤꯗ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯆꯥꯔꯤꯁꯤꯅ ꯆꯤꯡꯂꯩ ꯆꯥꯅ ꯆꯥꯅ ꯈꯨꯝꯂꯛꯂꯤ ꯀꯩꯁꯨ ꯇꯧꯗꯦꯕ ꯏꯃꯥ ꯇꯧꯗ꯭ꯔꯒꯕꯨ ꯉꯍꯥꯟꯈꯩ ꯆꯥꯕ ꯆꯥꯡꯗꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯒꯠꯇꯅ ꯆꯥꯔꯝꯃꯤꯁꯤꯅ ꯀꯩꯒꯤꯅꯣ ꯆꯤꯡꯂꯩ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯃꯥꯅ ꯁꯥꯎꯔꯕꯗꯤ ꯑꯆꯥꯄꯣꯠ ꯅꯠꯇ꯭ꯔꯒ ꯆꯥꯛꯇ ꯍꯦꯛꯇ ꯇꯥꯏꯅꯩ ꯃꯤ ꯈ꯭ꯋꯥꯏꯅ ꯇꯥꯏꯅꯕꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯀꯔꯤꯝꯇ ꯆꯥꯅ ꯊꯛꯇꯅ ꯇꯥꯏꯅꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤꯗꯤ ꯑꯗꯨ ꯅꯠꯇꯦ ꯁꯥꯎꯔꯗꯤ ꯍꯥꯟꯅ ꯆꯥꯕ ꯆꯥꯡꯗꯒꯤ ꯍꯦꯟꯅ ꯆꯥꯕꯅꯤ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯨꯟꯅ ꯈꯪꯂꯤꯕ ꯏꯕꯦꯆꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯤ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯕꯨ ꯆꯥꯕꯁꯦ ꯈꯔ ꯍꯟꯂꯣꯕ ꯅꯪꯅ ꯁꯥꯎꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯕꯗꯨ ꯐꯥꯎꯕ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯕ ꯅꯠꯇꯦ ꯌꯥꯝ ꯆꯥꯔꯤꯕꯅꯤ ꯑꯗꯨꯒ ꯁꯥꯎꯔꯒꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯔꯤꯕ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯃꯤ ꯁꯨꯝ ꯆꯥꯅꯤꯡꯕꯩ ꯆꯥꯕꯅꯤ ꯏꯕꯦꯆꯥ ꯁꯣꯔ ꯃꯁꯥꯡꯅ ꯍꯟꯗꯣꯛꯇꯨꯅ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤꯅꯦꯍꯦ ꯊꯣꯏꯕꯤ ꯑꯗꯨ ꯀꯌꯥꯝꯕꯗꯣ ꯆꯥꯔꯗꯤꯅꯦ ꯁꯥꯖꯦꯟꯗꯨ ꯈꯔ ꯇꯧ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯣꯏꯕꯁꯤꯕꯨ ꯌꯥꯝ ꯐꯖꯕ ꯃꯥꯜꯂꯨꯔꯕꯣ ꯆꯤꯡꯂꯩ ꯃꯃꯥꯅ ꯍꯥꯏꯔꯤꯒꯗꯣ ꯑꯣꯟꯅ ꯇꯩꯅꯅ ꯈꯨꯝꯂꯛꯂꯤ ꯉꯁꯤꯗꯤꯅꯦ ꯅꯨꯃꯤꯗꯥꯡ ꯆꯠꯂꯔꯣꯏꯀꯣ ꯏꯃꯥ ꯉꯁꯤꯗꯤ ꯑꯌꯨꯛ ꯇꯥꯏ ꯅꯨꯃꯤꯗꯥꯡ ꯆꯠꯄꯗꯣ ꯅꯪꯅ ꯌꯨꯝꯁꯤꯗ ꯅꯇꯣꯝꯇ ꯂꯩꯍꯧꯕꯅꯤꯅ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯏꯃꯥ ꯌꯨꯝꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯈꯛ ꯇꯔꯛ ꯂꯩꯖꯕꯅꯤ ꯏꯕꯦꯝꯆꯥꯅ ꯑꯗꯣ ꯊꯣꯏꯕꯤ ꯅꯪꯁꯨ ꯃꯦꯗꯥꯝꯅ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯗꯅ ꯂꯩꯔꯦꯅꯦ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯏꯃꯥ ꯏꯃꯨꯡꯗ ꯏꯅꯥ ꯌꯥꯝ ꯈꯨꯜꯂꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩ ꯏꯅꯥ ꯈꯨꯟꯕ ꯏꯃꯨꯡ ꯁꯩꯅꯗꯦꯀꯣ ꯃꯆꯥꯅ ꯍꯥꯏꯔꯤꯒꯗꯨ ꯇꯥꯅꯕ ꯃꯈꯩ ꯏꯕꯦꯆꯥꯅ ꯁꯠ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯩꯈꯣꯏ ꯁꯔ ꯃꯆꯥꯁꯨ ꯅꯣꯏꯒ ꯁ꯭ꯀꯨꯜ ꯄꯨꯟꯕꯅꯤꯅꯦ ꯀꯅꯥꯕꯣ ꯏꯕꯦꯆꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯐꯝꯁꯦ ꯃꯆꯥꯗ ꯁꯦꯡꯅ ꯍꯥꯏꯗꯣꯛꯇꯦ ꯍꯣꯏ ꯂꯩꯐꯝ ꯅꯨꯡꯐꯝꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯀꯅꯥꯒꯤ ꯃꯌꯨꯝꯗꯅꯣ ꯍꯥꯏꯕꯗꯤ ꯈꯪꯍꯜꯂꯝꯗꯦ ꯆꯤꯡꯂꯩꯅꯁꯨ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯃꯥꯗ ꯀꯨꯞꯊꯅꯁꯨ ꯍꯪꯂꯨꯗꯦ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯈꯛꯅꯤ ꯃꯥꯅ ꯂꯧꯔꯤꯕ ꯍꯟꯗꯛ ꯀꯪꯂꯦꯁꯅ ꯁ꯭ꯀꯨꯜꯗ ꯃꯥꯅ ꯇꯝꯂꯤꯁꯤꯁꯨ ꯃꯥꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯖꯕꯗꯨ ꯈꯪꯕꯗꯒꯤ ꯀꯅꯟ ꯀꯨꯃꯥꯔꯒ ꯍꯦꯃꯥꯕꯇꯤꯒꯅ ꯁꯤꯟꯗꯨꯅ ꯇꯝꯍꯟꯕꯅꯤ ꯃꯁꯤ ꯆꯤꯡꯂꯩꯗꯤ ꯈꯪꯂꯝꯗꯦ ꯃꯥꯅꯗꯤ ꯃꯦꯔꯤꯠꯇ ꯈꯟꯕꯅꯤ ꯍꯥꯏꯅ ꯂꯩꯔꯝꯂꯤ ꯆꯤꯡꯂꯩ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟ ꯍꯪꯂꯛꯂꯤ ꯀꯅꯥꯅ ꯍꯥꯏꯕ ꯏꯃꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯏꯃꯨꯡꯗꯨꯒꯤꯅꯦ ꯃꯆꯥꯅꯨꯄꯥꯅꯤꯗ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯃꯃꯤꯡꯒꯗꯤ ꯀꯥꯎꯈ꯭ꯔꯦꯗ ꯑꯩꯈꯣꯏꯅꯗꯤ ꯁꯔ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯁꯔ ꯊꯣꯏ ꯀꯧꯏ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦꯀꯣ ꯑꯣꯍꯣꯏ ꯏꯃꯥ ꯑꯗꯣ ꯈꯔ ꯌꯥꯝ ꯊꯣꯡꯉꯨꯀꯣ ꯃꯆꯥꯒꯤ ꯃꯇꯧꯁꯤꯗ ꯏꯕꯦꯆꯥꯗꯨ ꯅꯣꯛꯂꯗꯨꯅ ꯍꯣꯏ ꯏꯕꯦꯆꯥ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯨꯒꯠꯇꯨꯅ ꯁꯣꯜꯂꯛꯂꯤ ꯆꯤꯡꯂꯩ ꯃꯥꯒꯤ ꯆꯤꯡꯁꯥꯡ ꯍꯥꯏꯗꯨꯅ ꯆꯦꯡ ꯍꯦꯟꯅ ꯇꯤꯡꯍꯟꯒꯗꯧꯔꯦ ꯅꯨꯡꯁꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯍꯦ ꯑꯣꯏꯕ ꯅꯠꯇꯦ ꯀꯩꯅꯣꯕ ꯃꯥꯏ ꯋꯥꯈꯜꯗꯨꯕꯨ ꯄꯨꯔꯥ ꯐꯤꯜꯝ ꯗ꯭ꯔꯃꯥꯒꯤ ꯃꯑꯣꯡꯒ ꯇꯧꯔꯗꯅ ꯑꯩꯅ ꯃꯋꯥ ꯂꯧꯕꯤꯗꯧꯁꯨ ꯂꯩꯇꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯤꯡꯂꯩ ꯍꯥꯊꯨ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯄꯗ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯗ ꯗꯣꯡ ꯍꯦꯛꯇ ꯋꯥꯏꯁꯤꯜꯂꯨꯏ ꯆꯤꯡꯂꯩꯅ ꯋꯥꯏꯁꯤꯟꯕꯗꯨꯗ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯃꯃꯥꯡ ꯈꯔ ꯆꯠꯈꯠꯇꯨꯅ ꯑꯣꯞꯁꯤꯜꯂꯒ ꯇꯨꯒꯦ ꯇꯧꯔꯝꯂꯤ ꯑꯗꯨꯕꯨ ꯇꯨꯕꯃꯛꯇꯤ ꯇꯨꯍꯧꯗ꯭ꯔꯦ ꯆꯤꯡꯂꯩꯁꯨ ꯐ꯭ꯂꯣꯔꯗꯨꯗ ꯑꯣꯞꯁꯤꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡꯅ ꯐꯠ ꯉꯥꯛꯂꯤ ꯆꯤꯡꯂꯩ ꯃꯃꯤꯠꯇꯨꯅ ꯆꯤꯡꯁꯥꯡꯗ ꯌꯦꯡꯂꯛꯂꯤ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇ꯭ꯔꯤ ꯈꯔ ꯁꯥꯎꯔꯞꯅ ꯃꯤ ꯂꯩꯁꯤ ꯎꯗ꯭ꯔꯣ ꯅꯃꯤꯠꯇꯣ ꯇꯥꯡꯕ꯭ꯔꯣ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯨꯡꯒꯗꯨ ꯈꯪꯉꯣꯟ ꯑꯣꯟꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯆꯤꯡꯂꯩꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯌꯥ ꯀꯥꯗꯨꯅ ꯂꯩꯈ꯭ꯔꯤ ꯈꯥꯕꯗꯨ ꯆꯤꯡꯂꯩꯁꯤ ꯈꯥꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯐꯠ ꯃꯨꯔꯇꯤ ꯆꯨꯝꯅ ꯂꯦꯞꯈ꯭ꯔꯤ ꯆꯤꯡꯁꯥꯡꯁꯨ ꯄꯣꯀꯦꯠꯇꯒꯤ ꯍꯦꯡꯀꯔꯆꯤꯞꯇ ꯂꯧꯊꯣꯔꯛꯇꯨꯅ ꯆꯤꯡꯂꯩꯗ ꯊꯦꯡꯂꯨꯕ ꯃꯈꯨꯠꯇꯨ ꯇꯩꯊꯣꯛꯂꯤ ꯑꯗꯨꯒ ꯍꯦꯡꯀꯔꯆꯤꯞꯇꯨ ꯑꯃꯨꯛ ꯇꯥꯁꯤꯟꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯗꯁꯕꯤꯟ ꯇꯥꯅ ꯂꯪꯂꯤ ꯈꯥꯕ ꯆꯤꯡꯂꯩꯗ ꯃꯈꯨꯠ ꯊꯤꯜꯂꯗꯨꯅ ꯃꯃꯤꯠꯇꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕ ꯆꯤꯡꯁꯥꯡ ꯑꯃꯗꯤ ꯌꯥꯏꯖꯦꯠꯇ ꯌꯦꯡꯂꯗꯨꯅ ꯏꯉꯛ ꯍꯪꯂꯛꯂꯤ ꯁꯥꯐꯕꯤꯁꯤꯕꯨ ꯀꯅꯥꯅꯣ ꯌꯥꯏꯖꯦꯠ ꯆꯤꯡꯁꯥꯡ ꯈꯥꯕ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯡ ꯃꯅꯥꯛꯇꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯅꯤ ꯆꯤꯡꯂꯩꯅ ꯍꯥꯊꯨ ꯆꯪꯂꯛꯄꯗ ꯈꯥꯕꯗ ꯋꯥꯏꯁꯤꯜꯂꯨꯕꯅꯤ ꯈꯥꯕ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟ ꯍꯪꯂꯛꯂꯤ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯁꯥꯐꯕꯤꯁꯦ ꯆꯤꯡꯁꯥꯡ ꯃꯈꯨꯠ ꯑꯅꯤꯃꯛ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇ ꯍꯨꯝꯂꯒ ꯃꯆꯤꯟꯗꯨ ꯅꯥꯀꯟꯗ ꯐꯩꯒꯠꯇꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯤ ꯌꯥꯝ ꯆꯥꯅꯔꯤꯅꯦ ꯁꯥꯐꯕꯤ ꯀꯥꯏꯅꯒ ꯋꯥꯍꯩꯁꯦ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯇꯦꯕꯜ ꯇꯞꯅ ꯆꯪꯗꯨꯅ ꯐꯝꯊꯈꯤ ꯆꯤꯡꯂꯩ ꯃꯃꯤꯠꯇꯨ ꯈꯥꯅ ꯆꯤꯡꯁꯥꯡꯗ ꯌꯦꯡꯂꯤ ꯍꯧꯖꯤꯛꯇꯗ ꯌꯥꯏꯖꯦꯠꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯆꯤꯡꯂꯩ ꯀꯧꯕꯅꯤ ꯌꯥꯝ ꯆꯝꯕꯅꯤ ꯑꯣ ꯌꯥꯏꯖꯦꯠ ꯆꯤꯡꯂꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯆꯤꯡꯂꯩ ꯃꯥꯅ ꯈꯥꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯟꯅꯗꯩ ꯇꯝꯃꯤꯟꯅꯔꯛꯄꯅꯤ ꯑꯣ ꯁꯛꯁꯟ ꯄꯨꯟꯗꯣꯏꯔꯣ ꯄꯨꯜꯂꯣꯏ
ꯑꯗꯨ ꯑꯣꯏꯔꯁꯨꯗꯤꯅꯦꯁꯦ ꯈꯥꯕꯗꯨꯅ ꯐꯤꯠ ꯇꯧꯔꯗꯨꯅ ꯍꯣꯏ ꯁꯥꯐꯕꯤ ꯅꯠꯇꯦ ꯆꯤꯡꯂꯩ ꯍꯥꯏꯕ ꯈꯥꯕꯒꯤ ꯃꯇꯧꯗꯨꯗ ꯌꯥꯏꯖꯤꯠꯇꯨ ꯃꯃꯤꯠ ꯈꯥꯅ ꯈꯥꯕꯗ ꯌꯦꯡꯂꯤ ꯆꯤꯡꯂꯩꯁꯨ ꯅꯣꯛꯃꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯥꯐꯕꯤ ꯀꯧꯔꯁꯨ ꯍꯟꯗꯛꯇꯤ ꯆꯤꯡꯂꯩꯒꯤ ꯋꯥꯗꯨꯗ ꯑꯍꯨꯝꯗꯨ ꯄꯨꯂꯞ ꯅꯣꯛꯃꯤꯟꯅꯩ ꯆꯤꯡꯁꯥꯡꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯔꯥꯎꯅ ꯅꯣꯛꯄꯗꯨꯗ ꯃꯃꯤꯠ ꯁꯨꯛꯇꯨꯅ ꯃꯈꯣꯏꯗ ꯌꯦꯡꯂꯛꯂꯤ ꯑꯗꯨꯗꯒꯤ ꯁꯧꯔꯞ ꯇꯨꯃꯤꯟ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯅꯣꯏ ꯍꯥꯏꯁꯤꯅꯤ ꯅꯠꯇꯦ ꯀꯩ ꯊꯣꯛꯆꯩꯅ ꯃꯌꯥꯒ ꯁꯩꯒꯠꯂꯤꯅꯣ ꯈꯪꯗꯦꯅꯦ ꯇꯟꯖꯥꯗꯨꯗ ꯄꯤꯡꯀꯤꯒ ꯑꯟꯖꯂꯤꯒꯁꯨ ꯆꯪꯂꯛꯂꯤ ꯈꯥꯕ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯤꯡꯀꯤꯅ ꯍꯔꯥꯎ ꯀꯧꯔꯛꯂꯤ ꯈꯥꯕ ꯁꯤꯗ ꯇꯥꯕ꯭ꯔꯥ ꯈꯥꯕꯁꯨ ꯅꯣꯛꯃꯤ ꯇꯥꯗꯦ ꯕꯤꯗ ꯇꯥꯏ ꯌꯨꯍꯦꯟꯕ ꯍꯣꯏꯒ ꯃꯥꯟꯅꯔꯦꯅꯦ ꯃꯥꯟꯅꯔꯦ ꯌꯨꯍꯦꯟꯕꯗꯣ ꯁꯤꯗ ꯆꯠꯂꯨꯁꯦ ꯍꯥꯏꯕꯅꯤ ꯆꯔꯣꯏ ꯊꯤꯡꯅꯅꯤꯅ ꯌꯥꯗ꯭ꯔꯤ ꯈꯥꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯟꯖꯂꯤꯗꯣ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯂꯤ ꯀꯌꯥꯗꯣ ꯁꯤꯇꯨꯅ ꯌꯦꯡꯉꯨꯅꯦ ꯃꯗꯨꯏ ꯍꯪꯉꯣꯏꯗꯣ ꯁꯨꯝ ꯐꯥꯒꯤꯗꯧꯕ ꯑꯣꯏꯔꯝꯅꯤꯗ ꯑꯗꯣ ꯅꯪ ꯉꯔꯥꯡ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯀ꯭ꯔꯁꯁꯤ ꯑꯩꯈꯣꯏꯅ ꯅꯩꯕꯗ ꯎꯍꯧꯗ꯭ꯔꯤꯅꯦ ꯑꯟꯖꯂꯤꯒꯤ ꯋꯥꯍꯩꯗꯨꯗ ꯈꯥꯕꯁꯨ ꯀ꯭ꯂꯥꯁꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯍꯦꯂꯦꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯌꯨꯍꯦꯟꯕ ꯍꯣꯏꯅꯁꯨ ꯇꯝꯃꯩ ꯃꯁꯤ ꯈꯔ ꯅꯩꯌꯨ ꯃꯤꯌꯥꯝꯅꯁꯨ ꯇꯕꯅꯤ ꯁꯕꯥꯁ ꯈꯥꯕꯒꯤ ꯋꯥꯍꯩꯗꯨꯗ ꯌꯥꯏꯖꯤꯠ ꯑꯃꯗꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯅꯣꯛꯂꯤ ꯈꯥꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯌꯥꯏꯖꯤꯠꯅ ꯍꯣꯏ ꯈꯥꯕ ꯄꯤꯡꯀꯤ ꯍꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯧ ꯈꯥꯕꯁꯨ ꯆꯠꯈ꯭ꯔꯕꯗ ꯃꯣꯏꯁꯨ ꯃꯁꯥꯒꯤ ꯐꯝꯐꯝꯗꯨꯗ ꯐꯝꯅꯔꯤ ꯑꯗꯨꯕꯨ ꯆꯤꯡꯂꯩꯗꯤ ꯆꯤꯡꯁꯥꯡꯒꯤ ꯅꯥꯀꯟꯒꯤ ꯇꯦꯕꯜꯗꯨꯗ ꯍꯥꯡꯕ ꯎꯕꯗꯨꯗ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯤ ꯆꯤꯡꯁꯥꯡ ꯃꯃꯤꯠꯇꯨ ꯄꯩꯅ ꯆꯤꯡꯂꯩꯗ ꯌꯦꯡꯂꯛꯂꯤ ꯆꯤꯡꯂꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯗꯨꯅ ꯊꯦꯡꯀ꯭ꯌꯨ ꯆꯤꯡꯁꯥꯡ ꯋꯥꯗꯤꯉꯥꯡꯗ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯄꯤꯁꯨꯝ ꯑꯅꯤ ꯁꯝꯖꯤꯟꯅꯔꯛꯂꯤ ꯑꯣꯍꯣ ꯑꯩ ꯇꯨꯒꯦ ꯇꯧꯕꯗ ꯉꯥꯛꯄꯤꯕꯒꯤ ꯆꯤꯡꯁꯥꯡ ꯍꯟꯗꯛꯁꯨ ꯀꯔꯤꯅꯣ ꯈꯨꯝꯗ ꯃꯥꯒꯤ ꯕꯦꯒꯇꯨ ꯄꯥꯏꯔꯒ ꯍꯧꯒꯠꯂꯛꯂꯤ ꯃꯇꯧꯗꯨꯗ ꯆꯤꯡꯂꯩꯁꯨ ꯈꯨꯠꯂꯩ ꯊꯨꯅ ꯆꯤꯡꯁꯥꯡꯒꯤ ꯈꯨꯗꯥꯡꯗꯨꯗ ꯌꯥꯜꯂꯛꯂꯤ ꯆꯤꯡꯁꯥꯡꯁꯨ ꯁꯥꯎꯅ ꯆꯤꯡꯂꯩꯗ ꯌꯦꯡꯂꯛꯂꯤ ꯆꯤꯡꯂꯩ ꯑꯗꯨꯒ ꯃꯋꯥ ꯂꯧꯕ ꯅꯠꯇꯦ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯑꯗꯨꯝ ꯍꯥꯏꯔꯛꯂꯤ ꯍꯩ ꯂꯣꯟ ꯊꯣꯛꯇꯕ ꯃꯤꯃꯥꯟꯅꯗꯕꯣ ꯑꯩꯅ ꯅꯇꯨꯡ ꯀꯣꯏꯅ ꯏꯟꯅꯕꯗꯣ ꯄꯥꯝꯗ꯭ꯔꯗꯤꯅꯦ ꯁꯤꯗ ꯑꯗꯨꯝ ꯐꯝꯃꯤꯟꯅꯁꯦ ꯆꯤꯡꯁꯥꯡ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯀꯩꯅꯣ ꯃꯁꯤ ꯆꯕꯤ ꯒꯔꯜꯁꯤꯕꯣ ꯃꯥꯅ ꯁꯨꯛ ꯊꯤꯅ ꯎꯁꯤꯠꯇꯅ ꯉꯥꯡꯂ ꯐꯥꯎꯕ ꯑꯩꯅ ꯀꯔꯤꯝ ꯈꯨꯝꯕ ꯉꯝꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯆꯤꯡꯂꯩꯁꯨ ꯃꯈꯥ ꯇꯥꯅ ꯑꯅꯣꯏꯕꯤ ꯁꯥꯐꯕꯤ ꯑꯩꯅ ꯅꯇꯨꯡ ꯀꯣꯏ ꯏꯟꯅꯕꯗꯣ ꯄꯥꯝꯂꯒꯅ ꯆꯠꯂꯣ ꯀꯗꯥꯏꯗꯅꯣ ꯐꯝꯃꯨꯔꯣ ꯑꯩꯁꯨ ꯅꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯔꯛꯑꯒꯦ ꯆꯤꯡꯁꯥꯡ ꯍꯟꯗꯛꯇꯤ ꯌꯥꯝ ꯀꯥꯛꯅ ꯅꯨꯄꯥ ꯅꯍꯥꯒ ꯐꯝꯃꯤꯟꯅꯕ ꯌꯥꯝ ꯄꯥꯝꯕꯩ ꯋꯥꯅꯤꯅꯦ ꯆꯤꯡꯂꯩꯁꯨ ꯍꯟꯗꯦ ꯅꯣꯛꯐꯦꯠ ꯇꯧꯅ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯤ ꯑꯍꯣꯏ ꯑꯩꯈꯣꯏ ꯆꯤꯡꯁꯥꯡꯒ ꯌꯥꯝ ꯐꯝꯆꯠꯅꯤꯡꯕꯗꯣ ꯑꯩꯁꯦ ꯆꯤꯡꯁꯥꯡ ꯍꯟꯗꯛꯇꯤ ꯃꯉꯣꯟꯗ ꯌꯥꯅꯛꯂꯤꯕ ꯆꯤꯡꯂꯩꯒꯤ ꯃꯈꯨꯠꯇꯨ ꯄꯠ ꯀꯟꯊꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯇꯦꯕꯜ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯆꯤꯡꯂꯩ ꯋꯥꯈꯜꯗꯨꯗ ꯈꯜꯂꯤ ꯃꯁꯤ ꯃꯤ ꯑꯃ ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ ꯏ ꯀꯥꯔꯛꯇꯅ ꯆꯕꯤ ꯒꯔꯜ ꯑꯩꯅ ꯅꯝꯗꯅ ꯀꯣꯏꯅꯤꯁꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯆꯤꯡꯁꯥꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯐꯝꯂꯛꯂꯤ ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯤ ꯍꯧꯒꯠꯂꯒꯁꯨ ꯆꯠꯇ꯭ꯔꯤ ꯃꯥꯒꯤ ꯐꯝꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯨꯃꯤꯟ ꯐꯝꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯗꯨ ꯀ꯭ꯂꯥꯁꯇꯨꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ ꯃꯌꯥꯝꯗꯨꯗꯤ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯅꯔꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯆꯤꯡꯁꯥꯡꯅ ꯈꯣꯟ ꯑꯀꯟꯕ ꯁꯤꯖꯤꯟꯅꯗꯕꯗꯨꯅꯅꯤ ꯅꯍꯥꯟ ꯃꯈꯩ ꯑꯇꯣꯞꯄ ꯅꯨꯄꯤꯗꯗꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥ ꯑꯝꯇ ꯉꯥꯡꯕꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯅꯣꯏꯕꯤ ꯐꯖꯐꯝꯁꯨ ꯈꯪꯗꯕꯤ ꯅꯨꯄꯤꯗꯨꯅ ꯃꯈꯨꯠꯇ ꯌꯥꯜꯂꯛꯑꯗꯨ ꯐꯥꯎꯕ ꯊꯤꯅ ꯉꯥꯡꯗꯕ ꯑꯗꯨꯗꯗꯤ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ ꯃꯌꯥꯝꯗꯣ ꯇꯁꯦꯡꯅ ꯉꯛꯈ꯭ꯔꯦ ꯌꯥꯏꯖꯤꯠꯇꯤ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯂꯤ ꯃꯇꯧꯗꯨ ꯎꯔꯒ ꯍꯦꯂꯦꯅꯥꯗꯤ ꯃꯃꯤꯠ ꯏ ꯀꯥꯕ ꯃꯈꯩ ꯌꯦꯡꯂꯤ ꯆꯤꯡꯂꯩꯗ ꯍꯦꯂꯦꯅꯥꯗꯤ ꯃꯇꯧꯗꯣ ꯊꯪꯅꯅ ꯐꯝꯂꯤꯕꯤ ꯑꯟꯖꯂꯤꯅ ꯎꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯏ ꯇꯥꯔꯛꯀꯗꯕ ꯃꯤꯁꯨ ꯌꯥꯎꯅꯔꯦ ꯁ꯭ꯋꯥꯏꯁꯤꯗꯤ ꯍꯦꯂꯦꯅꯥ ꯁꯥꯎꯅ ꯑꯟꯖꯂꯤꯗ ꯌꯦꯡꯂꯛꯂꯤ ꯑꯟꯖꯂꯤꯁꯨ ꯃꯤꯆꯤ ꯊꯛꯀ ꯈꯠꯆꯜꯂꯤ ꯕ꯭ꯔꯦꯛ ꯃꯇꯝꯅꯤ ꯍꯦꯂꯦꯅꯥꯒ ꯁꯨꯔꯕꯂꯥꯒꯅ ꯇꯧꯗꯨꯅ ꯆꯤꯡꯁꯥꯡꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯗꯨ ꯇꯝꯂꯝꯂꯤ ꯆꯤꯡꯁꯥꯡ ꯄꯥꯎꯁꯪꯗꯨ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯔꯛ ꯐꯠꯊꯠꯇꯨꯅ ꯌꯥꯔꯦ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯅꯥꯛꯇꯨꯗ ꯆꯠꯈ꯭ꯔꯦ ꯁꯨꯔꯕꯂꯥꯅ ꯆꯠꯈ꯭ꯔꯤꯕ ꯆꯤꯡꯁꯥꯡꯗ ꯌꯦꯡꯂꯗꯨꯅ ꯆꯤꯡꯁꯥꯡꯁꯦ ꯌꯥꯝ ꯍꯣꯡꯂꯗ꯭ꯔꯣ ꯍꯦꯂꯦꯅꯥꯁꯨ ꯁꯥꯎꯔꯥꯡꯅꯅ ꯃꯁꯤꯒꯤ ꯇꯨꯟꯗꯨꯟ ꯃꯥꯟꯕꯤꯁꯤꯅꯅꯤ ꯑꯗꯨꯕꯨ ꯑꯩꯒꯁꯨ ꯃꯇꯝ ꯑꯃꯗ ꯂꯥꯛꯈꯤꯅꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦꯗꯣ ꯌꯦꯡꯉꯣ नुमित्तुमसो खरा खतना खरा लाउना तौदुना अदुमक हौग्रे नुमित्तुदगी हौना चिंगसांगा चिंगलेगसो अदुम फमिनारी चिंगसांगना फना थैदुना चेलंबसो चिंगलेना दुम तानादुना फमजिनबना उपाय लेरमदे चिंगसांगनासो अमुक्तंग थीना ngangi खल्लबसो हेक्ता ngamदे
ꯃꯣꯏꯒꯤ ꯃꯇꯧꯗꯨꯔꯒ ꯍꯦꯂꯦꯅꯥꯗꯤ ꯁꯥꯎꯅꯤꯡꯕ ꯀꯜꯂꯛꯄ ꯈꯝꯕꯟꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯁꯥꯗꯣ ꯆꯥꯛꯊꯤꯛꯂꯕꯅꯤ